Pakistan Prime Minister ki maikeri ngasi ayu asi emergency nuclear meeting ama kaukre India amasung Pakistan ki oina nauna lakliba tension asi khwaidagi yamna wangba thak amada yausilakle India amasung Pakistan hauzik full scale war sangsilaklabra haibisi oiba yamna chawba wahang khudingmak bu anova video amada amuk hana taramna ukchari India amasung Pakistan ki oina leirakliba tension asida yamna luba fibam khara hauziksi uba fanglakli ngarangsi Pakistan amasung India gi oina leiriba fibam asida India na chathariba operation sindur gi matangda nahan nungdang da ngarang ayuk fawbu gi oina thokhiba thodosing gi matangda Ministry of External Affairs Indian Army amasung Air Force gi maikeri gi pikhiba press briefing da Pakistan gi maikeri gi drone chahum dagina chamli fawa season aduna India da yamna kanba attack chatharaki aduga hairiba drone sing aduda intelligence gather tawnabagi damakta information gather tawnabagi damakta chatharakbana ayamba oiki haiba wafam asi fongdoktuna Karigumba achauba lanfam amagi damakta planning tauri haibagi oiba hin khara adumak piramki masigi makha tarak poina ngasi 10 May 2025 ki numit asigi ayuk ki anganba matamda country ani side gi oiba yamna chawba attack sing leina kre ngasi ayuk ki oina thokriba thodok singi matangda nakal ani maki side gi claim tawnarakliba wafam sing report tawnarakliba pawdam sing asi yengluba matamda haujik nakal ani maki oina leiriba military conflict asi khara piklapna leiramba adu yamna chawba country ani si yoiba military asi directly engage tawna duna achawba lanfam ama soknaba yabgi possibility adu uba fanglakle ihananbada yamna kana claim tawnaba wafam ama haiba taragadi Pakistan gi maikei handak ikui kuidringaida test tawgiba fate 2 hairiba kilometer chamli lapna kapa yaba ballistic missile asi India tamna kapsilaki hairiba Pakistan gi nuclear weapon puba ngamba nuclear capable ballistic missile adu Delhi tamna kaplakhibani adubu Haryana hairiba mafam asida India gi leriba defense system gi maikei intercept tawduna thugai ki haiba wafam asini matang asida karigumba wafam amaga thamjage madudi hauzik India amasung Pakistan hairiba country asi warlike situation da leibanina nakal animaki oiba psychological warfare asi aduki bati yamna kanna chathabana internet ta thengnariba natragana makhal makha kyagi oina leiriba media channel sing da thengnariba pausing asida achumba si karino haiba khangdokpagi oiba yamna awaba condition ama leiribani ngarang gi video da su adumak nainakre madudi hauzik leiriba fibam asina maram oidona psychological warfare chathaduna misam prajasing asi mipaina hanba akiba pokhanbagi oiba ki ATM thingzilagani haiba internet thingzilagani haiba petroleum product ki oiba gari thobuda sizinariba thaw asi fawba phanglaroi haibagi oiba aranba paw kayama hauzik leiriba national media ni haidona mi kiyama gi maiketi yamna thajana yengnariba kangbusing asi fawba hanba tanabagi oiba lamjen asida aranba paw kayama fonglubadagi yamna chawba ikaiba chopa nangbagi oiba thodosing su hauzik thoktaba natte Maram asina hauji aikoi soide yamna taaba fangba aikoidi chajiki pau tajade haiduna hanba tanabagi oiba lamjenda yamna kanna chupsinduna chatliba kangbusin haujiksi lanfam oibanina achumba paudu khandokba yamna wabagi oiba fibam leibanina phong phong sare haiduna amangba tosinduna chaba chaktagidi chajik oidaba taragasu asengba chak aduna chaba fai haibagi oiba matangsu adumak yauruktaba natte India amasung Pakistan gi hauzik lakliba tension asi Pahalgam gi oina chatharakibba attack adugi pakhum oina India government ki maikeri ki Pakistan gi manungda leiba Pahalgam gi chatharakibba attack aduda chenaba sing terrorist sing adugi leifam oiba terrorist infrastructure sing adubu target tawduna precisely attack tawbani atopa mafam sing de attack tawde maru oina Pakistan hairiba country asigi oina leiriba military infrastructure de attack tawde haiba wafam asini India government ki official stand oina hauji fawba lakhibasi India gi leiriba officials singi maikeri gi nahan leikidraba terrorist sing aduda State of Honor piduna Pakistan gi oina leiriba lenga ki official fawba hairiba miyosing adugi sibagi oiba pangthokpa thauram aduda yamna chawna yawkiba asi terrorist sponsor tawe haiduna international media sing asida yamna kanna pukhatlibani Pakistan gi maikeidagi pakhum oina Punj area da chatharakiba attack amasung missile gi oiba attack sing adu counter tawnabagi damakta hotnabadani haiduna India gi maikeidagi Pakistan gi air defense system fawa thugaibagi oiba wafam adusu makhoi masamangna adumak admit tawba laikre Taubatabu ngasi ayuk thokhiba thaudo asida India gi maikedi gi chathakibani haiba attack asina chumba taragadi India na masibu admit tawkiba taragadi hauzik leiriba conflict asi country ani maki oiba yamna chawba lanjau ama oina officially oirakpa yabagi oithokpa adu leiri hauzik Pakistan gi side leiriba media singi maikedi gi phone cover tawrakpa amasung mafam adwaida leiriba residential miyoi hairiba singi maikedi gi video kaya ama puthok thadorupki chang asi yamna hengalakpana India gi maikedi gi ngasi ayu chathakhiba attack asi chumlamba yabagi possibility aduki matik yamna wangna lei hauji adomna map to ubiriba mafam ahum asidani Pakistan gi oina ngasi ayu asi yamna chawba explosion sing uba fangkiba hairiba wafam asi international media ta su loina cover tawduna leirabini
ꯃꯐꯝ ꯑꯍꯨꯝꯃꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥनी ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔ ꯕꯦꯁ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯦꯇꯦꯛ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯇꯨꯅ ꯗꯥꯏꯔꯦꯛꯂꯤ ꯄꯥꯀꯤꯁꯇꯥन ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯔꯛꯇꯨꯅ ꯂꯥꯟ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗ ꯄꯥꯀꯤꯁꯇꯥनी ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯗꯦꯃꯦꯖ ꯀꯌꯥ ꯑꯃ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯀꯤꯁꯇꯥनी ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯐꯣꯡꯅ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯚꯔ ꯇꯧꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥन ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯁꯦꯅꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯔꯁꯦꯅꯦꯜꯁꯤꯡ ꯊꯝꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯤꯠ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯣꯏꯕꯅꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯅꯔꯤꯕꯁꯤ꯫ ꯉꯁꯤ ꯑꯌꯨꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯁꯦꯅꯦꯜꯁꯤꯡ ꯊꯝꯐꯝꯗ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ PM ꯁꯦꯕꯥꯖ ꯁꯔꯤꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ NCS ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯑꯁꯤ ꯌꯦꯡꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯌꯥꯎꯅ ꯀꯧꯈꯠꯇꯨꯅ ꯃꯤꯇꯤꯡ ꯑꯃ ꯀꯧꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ NCS ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯁꯤꯒꯨꯝꯂꯕ ꯃꯤꯇꯤꯡ ꯑꯁꯤ 2019ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ ꯆꯨꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯟꯁ ꯑꯗꯨ ꯎꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯂꯨꯁꯤꯜꯂꯛꯄ ꯍꯦꯜꯂꯛꯂꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯃꯆꯥꯗꯒꯤ ꯑꯗꯨꯃꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯅꯔꯛꯄꯗꯒꯤ ꯂꯥꯟꯖꯥꯎ ꯑꯣꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯦꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯀꯔꯤꯃꯠꯇ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯑꯁꯤꯗ ꯋꯥꯍꯪ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥनी ꯁꯣꯏꯜꯗ ꯑꯦꯇꯦꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯧꯅꯔꯒ ꯑꯗꯨꯃꯛ ꯍꯟꯗꯣꯛꯅꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗꯅꯤ ꯂꯩꯅꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛꯁꯤ ꯗꯦꯃꯦꯖꯁꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯈꯩ ꯂꯥꯟꯐꯝꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯥꯔꯃꯤꯁꯤꯡ ꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯌꯥꯎꯔꯛꯂꯕꯅꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯣꯔꯛꯂꯕꯅꯤꯅ ꯂꯥꯟꯐꯝ ꯑꯁꯤ ꯅꯥꯀꯜ ꯁꯣꯝꯗ ꯄ꯭ꯔꯦꯁꯔ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯗꯦꯃꯦꯖ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯄ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄꯅꯤꯅ ꯅꯥꯀꯜ ꯑꯁꯣꯝꯗꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ प्रꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯦꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯍꯥꯏꯕꯁꯨ